Manipur ki Lok Sabha MP Dr. Angomcha Bimolakoi Jamna July Anigi Ahing the Chathakiba Parliament me from the Presidential Speech ki motion of thanks ki warol bibada Manipur ki Erang Asi Loisin-Binaba Haibigi Wakalon Puthoktuna Mahutta Singli Naori Puthoktuna Laobana Kanaroi Mahakpu Manipur Miyamna MP oina Thagalubagi Wahanthok Leitre haina BJP Manipur Pradesh ki General Secretary K Sarat na Fongdokrai Ngasini tai pa chutek te leiba thambal sanglen gi office ta pangthok kiba paugim pham amada Sarat na makha taraduna MP Dr. Angomcha Bimolakoi Jamna ngarang phongdok kiba wafam da Prime Minister Narendra Modi na Manipur ki Erang Asi nemtharakle haiduna miyamda uchai haikibadu haiman bathokani Prime Minister na phongdok kibadadi hanadagi Nong makangdana Chingyada Nongmay kapnarambani adubu hauzipti Erang Asi nemthare haibani Prime Minister nangarang Parliament thamkibada Manipur da thokli be Erang Asi masa magna yengsili amadi mafam aduda Union Home Minister Thari masida natana Minister of State Home Affairs na Manipur da numit kunga humdoi ni leiduna Erang Asi gi matangda matau karamna mahusagi pibamda hanjilakani haina kupna yengsanduna lagli haina phongdokibani Yamna nungaitaba amana mamang da fam kiba Lok Sabha mifam da Congress Party na leiba ki luraba wafam ni haina no confidence motion pukhalakre Prime Minister na mahaki oiba Manipur gi matang da warol phongdok lamdai da Congress Party ki MP sing house da gi thoki bane thawong adu da takpadi Congress Party na Manipur gi Erang Asi da Prime Minister na wa nganghan kidabane Opposition Party man oibagi chap chaba thodang lobangam kide haina takpani haina phongdoki Opposition na opposition na role dumadu marichum na laude Prime Minister ki mathak no motion pukhale ujiki matang khana dena khana na bi tawre moina ngang ngam me Honorable Prime Minister reply piram dai da sathi bai basa masi yamna tawhid ba pot amane ngarang nahan Honorable Prime Minister na piriba basan duda marichum na thamgraba thamge ba wafam singi manungda ekoi ngarang Congress ki MP gabi molna hai ba ekoi Manipur ki praja singbu nam thak to buni habasa Masi Haiman Batoi, Madam the Prime Minister na Hairu Wapumduda, Yam no Maixing the Yauri, Luinok Pare Hibanati, Hana later among the Gi, Karamakadi, Handare, Pagale, Loin order film Pagale, Hibidune Harise. What is Hanadana? Pau Paudunadana, Lady is using a say. Commander Toraga, Pausi Paudunaga, Amagi lady relationship, Masi Nitijanam established over Yagataki Hibiduki Madam the Kanabagi Mahutta, suggestion to Wimota, MP Amoraga. Ngasi babuda mana ngarang nahan ngang kibada karamba constructive oiba wafam amata yaudi masa bar singli kange chongthokn laoba khong aduna solution purkadaba natti solution purke hai taragadi constructive suggestion to the government Manipur gi lagwa MP amoina hujik leiba crisis da ladies da khoina si khai tawragadi sarkar na singe pakhalagadi India government singe pakhalagadi Manipur sarkar na singe pakhalagadi Ekoi apapa lambi mada koi lakpangam gani haibagi constructive suggestion amat yaudi Manipur Prajamyam na thagat ke MP amana solution no purakna bi constructive suggestion amada tawmda bataragadi pot to di akoina mabu thagalu budi athadu thodong na leite na lowe